COVID-19 नाबगी चांग हेक हंथरकपगा मियामना लाइथोकपना मथंग वेब लाकपनी लाइसत असि पूरा फरे हाइबा खंगद्रि फावबदी मियामना एसओपी ngakna chatchi haina Works Minister Thongam Bisojit na phongdokre hauzik COVID pandemic manung asida Thangal Bazar da leiba Sri Marwari Dharmasala da Milan Enterprises na sinduna lamdam asigi tongan ba mafam singda hangliba quarantine natraga isolation center singda lemna chak pibagi hangliba catering service yang sinbagi khongsatta wafam asi makna phongdokhibani ngasa yupung nipan makhai khare helakpa adwaida city police station gi manung chanba wahengbam lekai lairembi sanglen mamangda nung leibak puduna lakpa tata tipper hybra amaga angoba machugi honda activa amaga thengjinabagi thodokta activa da tongduna lakpa matai manau phibam thina sokle tata tipper hybra thoduna lakpa driver aduna nanthokuna chenkre thodok aduda phibam thina soklaba matai manau adudi uripok yambem lekai degi irengbam gitaranjan chahi yangkhai amadi mahaki loinabi irengbam Manihanbi chahi nipumanga ni hairi Swachh Bharat Mission gi makhada lambi sorok sing luna na thamnabagi pandamda Imphal East District ki SP and Herojit ki mityang makhada Porampat Police ki team amana ngasi Porampat Crossing dagi Imphal East DC Gate fawba cleanliness drive chathakre drive aduga mari lainana Porampat OC am binot na haikibada Porampat Crossing DC lambi gi nakalda napi songba henjilakpa maramna manak nakpada leiba miyoi singna numidangi matamda phatta haudi bora puraktuna hundokpham oire lambi asi hauzik oiriba phibam asi aduki matik masak thihan batanatana manam namthibana lambi chatpa miyoi singda khudong chadaba ama mayok na halle asigumba thabak asi tawbiganu haina appeal tawrakli ngarang numidang sanakabi euro listing ani kungi match sing da Italy na Austria bu ani amada aduga Denmark no Wales bu mari soino da maithiba piduna quarter final changkrai London gi Wembley Stadium da sanakiba match da mamang gi champion Italy na yamna wana Austria bu maithiba pikhi apiba matam da goal amata chanaba ngamdana leibadagi ehenba matam haptuna sanahankhi ehenba matam da sanakiba Federico Chiesa amasung Matteo Pessina goal amamam chankhi ngarang mai pakhiba atna Italy na kuntra mathoi maithiba nangdana lagli adomai namak Austria gi goal ama chanba ngamkhiba aduna match 13 makhoi gi mayokta goal amata chanba ngamdana lakhiba adudi Austria gi goal ama chanduna loisin hankrai